Iril Turel Kangsilakpadagi Turel asigi torbanda khundariba miyamna lanai oina hangzaba mini water supply sing Esing Chingkhatpa Lep-Hankhre miyamgi marakta khatna chainaba thoktringaida lengakna mitheng changbagi tangai fadaba leiri hiramasuda Impact News ki reporter Khetramayum PREMCHAND amadi camera person KABI Chandradagi akhanaba paudam ama Iril Turel dagi ising lauduna chalairamba lengaki water supply scheme sing Turel asi Kangsilakpadagi mathau toba Lep-Hankhre basu lanai oina hangjaba mini water supply sing di mana angamba thakta Turel asidagi ising chingduna miyamda phanghanduna lakli Imphal East District ki manung chanba Turel asigi torbanda leiriba top makha lekai mayai lekai amadi awang lekai gi manungda leiriba lanai gi mini water supply scheme singna Turel asida pali masa saduna ising tunghanduna ising leptuna chingduna miyamda Esing yonbagi thabak asi top youth club amadi thangnaba lekai club sing yauna punna club tarukna Esing Chingkhatpa thingjinduna leiriba sing khara asi miyam punna sinaba yanaba thorang paikhatli koi TYC di sak isa YDC NMC opa akoi taruk club taruk se punjalaga akoina ngarang dagi chingamba mini water supply gi sing chingiba engine sing loi chingkhare mayam punamak season mina ja haiduna koina sokat laga lekai gi mijo dum sokatpa aduga lamlomdai lakpiba chinap singna jodum soga season mina na ba haiduna akoina khaga luna nana thamji leiriba khara sidi haiduna akoina ngamjaba akoi club ki letter head yauraga akoina hanna toromniba mini water supply sing aji stock ta akoina thamjare club ki letter head yauraga akoina club amada akoina hojik mayam khaga oreju chamina se haiduna bijai aduga thodo wathok deba karma yaugana adugi ju baton nungdon magi proof ama piraga phone number ni khangde proof ama yauraga hen baising du akoi hujik ngasi mari mangani jidagi akoi kanna pida jare akoi ising je hanagi imai akoi normally ising chingba yabagi condition yoroktri bokti akoi mathakta sita ujariba je akoi gi engine ngarang ching loi chingkhalabane adugi phibum do laktri bokti akoi ising amta bijagi roi adu leiriba khara jidi mini water supply je akoi na hongaga mafam je adugi mati akoi moi tare ni pale ba ising mini water supply tawri je akoi na no gi amana mafam amada piraga club singdagi ising gari manga mu piba adu ngasi bigi do mu lolaga adu mathangi da mu round surrounding sum taran wide siren wise da sum la ga adugi di sum leiri khara je chingkhala luhalaga di mayam gi pina ba sem sana stock taro thamjari haitar lanai gi mini water supply singna miyam de ising yoduna ising phanghanna ba khona ba yaba thorang kya lanai oina pakhat pagalona ising su adumak miyam da phanghanba ngamli adubu nongmagi ising Kangsilakpana leiriba ising khara asi miyam punna share leiba leitaba thiduna sizinaba yanabagi damak lanai oina chalairiba mini water supply scheme singna ising Chingkhatpa thingbagi wafam lakpada khana chenaba thokpagi phibam laktaba sunate engine ji loina thangatna adumai tawna chingdi chingbiranu isingri leitre akoi meyam pulap nangida nate aigida nate loina wanaragani aduna atopa laiba mi singjizu akoi makoina laaga akoi khitat laujage haibada makoi tawraga tulu tawra chingbuda akodi ayaba dum piji aduga karigumba sidaida khana chainaba haibabu tasengnana akoi gi Porompa rota leiriba asaida leiriba kongpan wangai asaiba yauna lakpani na makoi noi sorokta lakpa yaro angang school bok thara anu khoi thingani haigale adagi atopa ama awang thang bada muk leiriba khoi gi GP manung di challe haraga akoi gi mini water supply tawriba imung sing akoi changjeruba maton driver jing dun ising du phangro na pakhata driver jing ga akoi go ina mayok naraga khanare noi ni engine je thangkat pada akoi noi case tawni police na phani ga haiba sibabu yongna rabanina aduna akoi masi sarkar gi maigeda athuba matamda tasengna hoji ikang tho ising leitre mathangi lakpadasu sidai hen ikang tholokpa yai maram aduna sarkari magedi athuba matam toren khongnong tikpiu matek dam mache charaga ngasagi sarkar na piba ngamaktaba matamda akoi gi mini water supply singina piriba se asugumna piba ngamna sarkar mageda akoi athuba matam tawbiu haiba wafam jina I thamjani gi Turel ising kangle haiduna lengaki water supply mathau Lep-Hankhre basu lanai hangjaba mini water supply na karamna ising chingbangam libano lengakna karigi ngamdribano haiba wahangsu miyamna hangnarakli akoigi mini water supply singna ngamaga moina karigi ngamoi dono habi posu wakhanju lei manamdi akoigi masana paisa puthok sadana hona jaraga praja mayamda yohon madingam banina gomena ju madugi poto phajana thawa yaunu hona bigadi ngamngani hana khanjai iringi top khonang makhongi water supply gi manakini masi uji leiriba khoige laikai asi
ꯍꯧꯖꯤꯛ ꯁꯤꯗꯒꯤꯗꯤ ꯏꯁꯤꯡꯗꯤ ꯂꯧꯈꯠꯂꯒ ꯄꯨꯈ꯭ꯔꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯇꯣꯇꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯑꯩ ꯏꯁꯥꯁꯤ ꯆꯍꯤ 50 ꯁꯨꯔꯝꯕꯅꯦ ꯂꯧꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯇꯣꯇꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯆꯥꯕ ꯐꯪꯕ ꯎꯗ꯭ꯔꯤ इसिंग तांगमना मरम ओइरकांदा इसिंग फंगदबदगी लेकाई मियाम अमदी तोवान तोवान मफम क्यादगी लाकपा इसिंग लौब लाकपा मियाम गी मरक्ता खना चेनब फावबा यावब याबगी ओथोकप लेरकपना मरम ओइरकांदा लेंगाकना हौजिक ओरकलिबा फिबम मसिदा तोवान तोवान बा लखत पियाबा थौरांग सिंग लखत पिरकांदा इसिंग पीब ngamnaba amadi ising leitribasi leihanaba thorang kya pakhatpege tangai fidaba leiri maru oina private mini water supply singna ising jingkhalaga piba ngamlaga karigi damakta lengakna piba ngamloidoribno haiba yofam su lagli duga amaromda turen gi khongnung asi nongmu nonggi thegalakpana maram oirakanda ising si leislaktaba adumakpu ising leitre khongnung thele harga yenga leibadi yadamina khongnung sengdokpa natragana khogi ising chingkhatpam singda checkdam sing sabirakanda ising phangalaga chingkhatlaga miyamda piba ngamnaba honabagi sugumba thorang si pakhetata taragadi karigumba khogi miyam gi marakta khana chena yarakpa ising phangdabagi ising munaba mafam sing kansanerakpa taragadi lengakta khwaidagi chawbu khudong charo mayok nagani adu sumathakta hojik nong lakadore hadina nong lakpa ngairakanda nong takhar matungda haribi issue se muk kaukhiba taragadi mathangi olakpa chahida hojik thengnariba khudong charaba asidagi hena thoi haningai letabana maram morekanda lengakna policy plan ama yatpirakanda long term plan ama sembiraga miyamna sahi khudingi ikang tha hek mayok nariba si kokhanabagi damakta akanma mi ngama changbagi tangai fadaba leiri camera person KABI grona from jariba ai khetramayum PREMCHAND Impact News Imphal